ꯑꯩꯒꯤ ꯃꯤꯡꯅ ꯀꯩꯁꯥꯝꯕꯤꯔ ꯃꯉꯣꯜ ꯁꯤꯡ ꯑꯩꯒꯤ ꯌꯨꯝꯗꯤ ꯁꯤꯜꯆꯔ ꯀꯁꯥꯔꯗꯒꯤꯅꯤ ꯑꯩ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯔꯨꯅꯥꯆꯜ ꯒꯣꯔꯃꯦꯟ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯁꯨꯅ ꯂꯩꯕꯀꯣ ꯑꯩꯒꯤ ꯆꯍꯤꯁꯤꯒ 30 ꯐꯥꯔꯦ ꯄꯥꯁꯤꯘꯥꯠꯇ ꯂꯩꯕ ꯃꯤꯡ ꯔꯣꯕꯤꯟ ꯆꯟꯗ꯭ꯔ ꯁꯤꯡ ꯑꯩ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡꯗꯩꯅꯤꯀꯣ ꯑꯩ ꯁꯤꯗ ꯂꯩꯔꯛꯏꯁꯦ 2003ꯗꯒꯤ ꯂꯩꯔꯛꯄꯅꯤ ꯖꯣꯏꯟ ꯇꯧꯕ ꯃꯇꯨꯡꯁꯦ ꯑꯩ ꯁꯤꯗ ꯂꯥꯛꯄꯗ ꯀꯅꯥꯝ ꯈꯪꯅꯗꯦ ꯑꯩ ꯏꯊꯟꯇ ꯂꯥꯛꯑꯦ ꯏꯇꯥꯅꯒꯔꯗꯒꯤ ꯑꯩꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯂꯧꯔꯒ ꯁꯤꯗ ꯗꯥꯏꯔꯦꯛ ꯏꯊꯟꯇ ꯂꯥꯛꯑꯦ ꯕꯁ ꯇꯧꯔꯦ ꯑꯗꯨ ꯁꯤꯗ ꯈꯪꯅꯕ ꯀꯅꯥꯝ ꯑꯩ ꯍꯥꯟꯅ ꯈꯪꯅꯕ ꯀꯅꯥꯝ ꯂꯩꯇꯦ ꯆꯠꯂꯦ ꯃꯌꯥꯝ ꯔꯥꯅꯥꯘꯥꯠ ꯌꯧꯔꯦ ꯃꯣꯏꯅ ꯄꯣꯏꯔꯐꯝꯗ ꯔꯥꯅꯥꯘꯥꯠ ꯍꯥꯏ ꯃꯐꯝ ꯌꯥꯝ ꯊꯤ ꯐꯖꯩ ꯍꯧꯖꯤꯛꯅ ꯄꯨꯇꯨꯅꯨꯈꯣꯏ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯤ ꯑꯗꯨꯒ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯃꯌꯥꯝ ꯈꯨꯐꯖ ꯑꯃ ꯅꯍꯥꯟꯈꯩ ꯀꯣꯏꯕ ꯂꯥꯛꯑꯝꯗꯕꯁꯦ ꯀꯩꯒꯤꯅꯣꯒ ꯈꯜꯂꯦ ꯍꯧꯖꯤꯛꯇ ꯑꯁꯨꯛ ꯃꯅꯥꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝ ꯄꯨꯗꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯑꯗꯨꯝ ꯂꯥꯛꯄꯗꯒꯤ ꯄꯣꯊꯥꯕꯁꯤꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯏꯃꯥꯟꯅꯕ ꯑꯃꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯊꯣꯛꯑꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯅ ꯗꯗꯥ ꯑꯅꯤꯈꯛ ꯑꯁꯥꯃꯤꯁ ꯈꯛꯇꯅꯤ ꯗꯗꯥ ꯑꯅꯤꯁꯤꯅ ꯃꯣꯏꯅ ꯐꯥꯁꯤꯘꯥꯠ ꯐꯥꯎ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯕꯅꯤ ꯐꯥꯁꯤꯘꯥꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯔꯨꯅꯥꯆꯜꯅꯤ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯆꯠꯂꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯕꯁꯥꯒꯔ ꯂꯥꯜꯂꯒ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯂꯥꯟꯊꯣꯛꯑꯒ ꯗꯤꯕ꯭ꯔꯨꯒꯔꯔꯣꯝꯗꯒꯤ ꯆꯠꯂꯒ ꯑꯔꯨꯅꯥꯆꯜ ꯑꯗꯨꯝ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯛꯄꯗꯒꯤ ꯉꯁꯤꯐꯥꯎ ꯆꯠꯇ꯭ꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯌꯥꯝ ꯆꯠꯂꯦ ꯉꯁꯤꯐꯥꯎꯗꯤ ꯆꯠꯇ꯭ꯔꯤ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯔꯤ ꯇꯧꯕꯗ ꯑꯩꯒꯤ ꯑꯗꯣꯝꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩꯕꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯗ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯊ꯭ꯔꯨꯗꯩ ꯐꯦꯁꯕꯨꯛꯀꯤ ꯊ꯭ꯔꯨꯗꯩ ꯄꯥꯎ ꯐꯥꯎꯅꯕ ꯃꯣꯏꯁꯨ ꯂꯩ ꯍꯥꯏꯕꯗꯨꯒ ꯑꯗꯨꯝ ꯀꯣꯏꯊꯣꯔꯛꯑꯗꯤ ꯄꯥꯎ ꯍꯥꯏꯔꯣ ꯍꯥꯏꯕꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯑꯒ ꯑꯩꯁꯨ ꯃꯣꯏꯕꯨ ꯊꯦꯡꯅꯕ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯦꯕ ꯐꯣꯟꯗꯀꯣ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯥꯗ ꯀꯃꯥꯏ ꯂꯩ ꯑꯗꯨꯒ ꯊꯦꯡꯅꯔꯨꯔꯒ ꯑꯩꯅ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯄꯥꯁꯤꯘꯥꯠꯀꯤ ꯐꯖꯕꯁꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯔꯨꯅꯥꯆꯜꯗ ꯆꯠꯂꯨꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯆꯠꯇꯦ ꯍꯧꯔꯦ ꯒꯥꯔꯤꯗ ꯇꯣꯡꯉꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯁꯦꯝ ꯍꯥꯞꯆꯔꯅꯤ ꯃꯌꯥꯝ ꯑꯩ ꯃꯥꯏꯛꯁꯦ ꯑꯣꯟ ꯂꯩꯔꯝꯗ꯭ꯔꯦꯕꯀꯣ ꯇꯞ ꯇꯥꯏ ꯋꯥ ꯉꯥꯡ ꯂꯣꯏꯔꯒ ꯑꯗꯨꯅ ꯑꯩ ꯗꯕꯤꯡ ꯑꯣꯏꯅ ꯇꯧꯔꯛꯄ ꯇꯥꯔꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯁꯥꯃꯤꯁ ꯗꯗꯥ ꯑꯅꯤꯈꯛ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯃꯅꯤꯡꯗ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯏꯁꯤꯅ ꯃꯥꯁꯦ ꯃꯩꯇꯩ ꯕꯥꯃꯣꯟꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯣꯏ ꯌꯨꯝꯁꯦ ꯃꯌꯥꯡ ꯃꯔꯛꯇ ꯇꯥꯈꯤꯕ ꯃꯩꯇꯩ ꯑꯃꯐꯥꯎ ꯇꯥꯈꯤꯗꯦꯕ ꯑꯗꯨꯒ ꯑꯗꯨꯏ ꯃꯊꯛꯇ ꯃꯥꯏ ꯃꯃꯥꯁꯨ ꯃꯌꯥꯡ ꯑꯣꯏꯔꯨꯕꯅ ꯃꯥꯁꯦ ꯃꯩꯇꯩꯔꯣꯟ ꯑꯝꯇ ꯊꯣꯛꯆꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯃꯅꯤꯡꯗꯒꯤ ꯑꯩꯅ ꯍꯥꯏ ꯇꯧꯍꯜꯂꯛꯄꯅꯦ ꯄꯨꯇꯨꯅꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯁꯥꯃꯤꯁ ꯗꯗꯥ ꯑꯩꯈꯣꯏ ꯌꯥꯎꯔꯦ ꯃꯣꯏ ꯈꯪꯅꯕ हिंदी मतें मांग हाजिरके गाइस मेरा माइक कनेक्टेड नहीं था इसलिए थोड़ा सा दिक्कत हो गया इसलिए मैं डबिंग कर रहा हूँ पीछे जो मेरा बड़े भैया है वो भी आसामीज़ कम्युनिटी से बिलोंग करता है और आगे में जो गाड़ी चला रहा है वो भैया भी दोनों ही आसामीज़ कम्युनिटी से बिलोंग करता है और दोनों ही आज मुझे मतलब ले जा रहे हैं तो हम सब एक साथ जा रहे हैं अरुणाचल और उसके बाद भैया पूछ रहे हैं कि तामुल जो कि बीतलनाथ है तामुल को मैते में किस तरह से बोलते हैं तो मैंने बताया कि मैते में क्वा बोलते हैं दादा खोजे क्वाजाबो पामे मैमना अदु हाइदि नोई लोंदा खोगी केनोसे क्वाजे कई हाइगना हांगपने बदुना इना मोइदा खरा वारी सानरगा हाइबने लोन खरा खतम निंगी हाबदु असिदनि मैमैना नुसिजे मरमदि मोइनिना अतोप्पा केनोदगी तौ ओइरगसु आइगी इचिनाउसिंग उनबा चचरुगे पुलुगे हाबदा याम भो वाइने खोइ लैजिदि चसिलाव हाइने हेक्ता थोकपने पुंग मरी मखाइ मंगागी लंबिने खोइ चतोजे अदुदि मैम चटपा हौरसी अदुगा अरुणाचल प्रदेश स्टेट तो यौबा कांदा मैम दा उचरागेको
ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯣꯡ ꯑꯃ ꯂꯥꯟꯒꯦ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯍꯥꯏꯕ ꯇꯨꯔꯦꯜꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇꯩ ꯆꯠꯇꯣꯏꯅꯦꯕꯀꯣ ꯍꯥꯟꯅꯗꯤ ꯊꯣꯡꯁꯦ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯤꯅ ꯂꯥꯟꯕ ꯇꯥꯔꯝꯃꯤ ꯑꯆꯧ ꯑꯆꯧꯕ ꯖꯍꯥꯖꯇ ꯂꯥꯟꯕ ꯇꯥꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯊꯣꯡ ꯑꯁꯤ ꯀꯌꯥꯝ ꯁꯥꯡꯉꯤ ꯍꯥꯏꯕꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅ ꯅꯝꯕꯗ ꯃꯤꯅꯤꯠ 3ꯃꯨꯛ ꯆꯪꯉꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯊꯣꯡꯁꯦ ꯀꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯦ ꯀꯌꯥꯝ ꯆꯥꯎꯕ ꯇꯨꯔꯦꯜꯅꯣ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯍꯥꯏꯔꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯃꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇꯅꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇꯅꯤ ꯑꯩꯈꯣꯏꯅ ꯊꯣꯡ ꯑꯁꯤꯗ ꯆꯠꯂꯤꯁꯦ ꯑꯗꯨꯒ ꯊꯣꯡꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯆꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯁꯥꯡꯉꯦ ꯊꯣꯡꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯃꯇꯦꯛ ꯑꯃ ꯎꯠꯆꯒꯦ ꯍꯥꯏꯅ ꯅꯝꯖꯔꯛꯄꯅꯦ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯣꯏꯔꯗꯤ ꯃꯤꯅꯤꯠ 3 ꯂꯥꯟꯈ꯭ꯔꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯂꯥꯏꯋꯥ ꯎꯅꯤꯡ ꯎꯇꯣꯡꯕꯨ ꯀꯪꯂꯕꯗ ꯀꯪꯗꯥ ꯁꯩ ꯁꯥꯖꯪ ꯅꯤꯡꯊꯧ ꯁꯥꯖꯪ ꯂꯥꯡꯃꯩꯔꯦꯝꯕ ꯁꯧꯒ꯭ꯔꯤ ꯅꯪꯅ ꯀꯣꯂꯣꯌꯨ ꯈꯦꯟꯆꯣ ꯅꯪꯅ ꯄꯥꯎꯗꯣꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯌꯧꯔꯦ ꯍꯥꯏꯕꯗꯤ ꯑꯁꯥꯝ ꯕꯣꯔꯗꯔ ꯌꯧꯁꯤꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯩ ꯆꯤꯡꯗ ꯎꯕꯤꯔꯤꯁꯦ ꯆꯤꯡꯁꯤꯅ ꯑꯔꯨꯅꯥꯆꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯐꯝꯁꯤꯡꯁꯦ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯑꯔꯨꯅꯥꯆꯜ ꯆꯪꯕ ꯍꯧꯔꯅꯤ ꯃꯌꯥꯝ ꯁꯩꯊꯥꯖꯔꯝꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯆꯪꯕ ꯍꯧꯔꯦ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯑꯦꯔꯤꯌꯥ ꯉꯥꯛꯇꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯌꯧꯁꯤꯜꯂꯛꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯂꯩꯅꯨꯡ ꯌꯥꯝꯕꯤꯔꯣꯛ ꯁꯤꯗꯕ ꯍꯧꯖꯤꯛꯅ ꯃꯌꯥꯝ ꯄꯥꯁꯤꯘꯥꯠ ꯀꯧꯕ ꯃꯐꯝꯗ ꯌꯧꯖꯔꯦ ꯑꯩꯈꯣꯏ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯁꯤ ꯃꯐꯝꯁꯤꯒꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯊꯕꯛ ꯁꯨꯗꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯅꯕ ꯉꯁꯤ ꯊꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯎꯅꯕ ꯆꯠꯂꯁꯤ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯁꯤꯘꯥꯠ ꯌꯧꯔꯦ ꯑꯗꯨꯒ ꯑꯥꯗ ꯕ꯭ꯔꯗꯔ ꯑꯅꯤꯈꯛ ꯊꯦꯡꯅꯔꯤꯁꯦ ꯃꯩꯇꯩꯅꯤ ꯃꯣꯏꯅ ꯑꯩꯕꯨ ꯑꯣꯛꯄꯤꯅꯕ ꯉꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯔꯨꯅꯥꯆꯜ ꯆꯪꯉꯦ ꯍꯧꯖꯤꯛꯀꯣ ꯄꯥꯁꯤꯘꯥꯠ ꯍꯥꯏꯕ ꯑꯔꯨꯅꯥꯆꯜꯒꯤ ꯃꯐꯝꯗꯨꯒꯅꯤ ꯑꯩꯈꯣꯏ ꯂꯩꯁꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯅꯤꯡꯗ ꯄꯨꯕꯤꯔꯤ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯑꯗꯨꯝ ꯆꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯝꯕꯤꯗꯣ ꯈꯪꯗꯕꯅꯤꯅꯀꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯇꯥꯔꯦ ꯄꯥꯁꯤꯘꯥꯠ ꯀꯣꯏꯕ ꯑꯣꯏꯅ ꯇꯁꯦꯡꯅ ꯂꯥꯛꯄꯗꯤ ꯌꯥꯝ ꯍꯦꯟꯗꯣꯛꯅ ꯀꯣꯏꯅꯤꯡꯅ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯑꯔꯨꯅꯥꯆꯜ ꯆꯪꯉꯛꯏꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯤꯜꯆꯔꯗꯩꯌꯣ ꯃꯅꯤꯄꯨꯔꯗꯩꯌꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯑꯔꯨꯅꯥꯆꯜꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯞꯅꯗꯕꯅꯤꯅꯀꯣ ꯄꯥꯁꯤꯘꯥꯠ ꯑꯔꯨꯅꯥꯆꯜꯁꯤꯗꯤ ꯑꯗꯨꯗ ꯆꯪꯉ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯃꯁꯥ ꯃꯁꯥꯒꯤꯀꯣ ꯑꯃꯃꯝ ꯐꯝ ꯄꯥꯏꯔꯒ ꯖꯣꯕ ꯇꯧꯕꯅꯤ ꯈꯪꯗꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯤꯡꯈꯠꯂꯒ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯤ ꯑꯩ ꯉꯁꯤ ꯊꯑꯣꯏꯅ ꯎꯅꯕ ꯂꯥꯛꯆꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯐꯝ ꯌꯧꯔꯒ ꯑꯃꯨꯛ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯊꯦꯡꯈꯔꯦ ꯃꯣꯛ ꯗꯔꯥ ꯍꯣꯏꯕ ꯌꯥꯕꯣ ꯑꯩꯒ ꯃꯣꯛ ꯗꯔꯥ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯄꯥꯁꯤꯘꯥꯠꯇ ꯂꯥꯛꯑꯒ ꯌꯧꯖꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯔꯒ ꯄꯨꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯈꯪꯉꯝꯃꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯅꯍꯥꯟ ꯕ꯭ꯔꯗꯔ ꯑꯃꯅ ꯁꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄꯗꯒꯤ ꯉꯁꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯕ꯭ꯔꯗꯔꯗꯣ
मा नामसाइरोंदा खरा थबक चिनबगी ngasi उनाव फंगदरे अदो ngasi न लोइबा नते म्याम रक लाखिनि अदुम को ngarang aina akogi masa haijagi budini wari wari de tholokpada aina adumai haibada akogi asam dagi assamese friend aduga brother ani khakna samaina chalu sila khoina hairaga pura lakpade ngasi je laga chinna myam je punba phangi haiba tare tasena pasigar koi baina lakpadi na te kayina di adumai de myam na kana imanaw singna haudan da leire bani khoi nakpani na ko koi ge khallu deba aduga samaina myam leyan tabru gadina lining of polok pai tare ado myam masa masa dagi koi introduction am tahon jage adi sida kari ona chahi kya de tar bir kono aduga jumna kada dagi obi bana ko kada ꯑꯩꯒꯤ ꯃꯤꯡꯅ ꯀꯩꯁꯥꯝꯕꯤꯔ ꯃꯉꯣꯜ ꯁꯤꯡ ꯑꯩꯒꯤ ꯌꯨꯝꯗꯤ ꯁꯤꯜꯆꯔ ꯀꯁꯥꯔꯗꯒꯤꯅꯤ ꯑꯩ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯔꯨꯅꯥꯆꯜ ꯒꯣꯚꯔꯟꯃꯦꯟꯠ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯑꯩ ꯊꯕꯛ ꯁꯨꯅ ꯂꯩꯕ ꯑꯩꯒꯤ ꯆꯍꯤꯁꯤꯒ 30ꯃꯨꯛ ꯐꯥꯔꯦ ꯄꯥꯁꯤꯘꯥꯠꯇ ꯂꯩꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗꯒ ꯑꯩ ꯑꯌꯥꯝꯕ ꯌꯨꯝꯗꯤ ꯈꯔ ꯋꯥꯅ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯆꯠꯂꯁꯨ ꯍꯞꯇꯥꯃꯨꯛꯀꯤ ꯆꯠꯄ ꯑꯗꯨꯗꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯟꯗꯛ ꯃꯣꯏ NITꯗꯒꯤ BTech ꯇꯧꯅ ꯂꯣꯏꯔꯦ ꯅꯨꯄꯤ ꯑꯃꯒ ꯂꯩ ꯅꯨꯄꯤꯅ ꯍꯧꯖꯤꯛꯁꯤꯒ ꯄꯥꯁꯤꯘꯥꯠꯇ KB ꯁ꯭ꯀꯨꯜꯗ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 8ꯇ ꯂꯩꯌꯦ ꯔꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯤꯡ ꯔꯣꯕꯤꯟ ꯆꯟꯗ꯭ꯔ ꯁꯤꯡ ꯑꯩ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯞ ꯈꯣꯡꯅꯥꯡ ꯈꯣꯡꯗꯩꯅꯤꯀꯣ ꯑꯩ ꯁꯤꯗ ꯂꯩꯔꯛꯏꯁꯦ 2003ꯗꯒꯤ ꯂꯩꯔꯛꯄꯅꯤ ꯄ꯭ꯔꯥꯏꯃꯔꯤ ꯇꯤꯆꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯆꯍꯤ 10ꯗꯤ ꯆꯍꯤ 10 ꯍꯦꯟꯖꯜꯂꯦ ꯁꯤ ꯂꯩꯔꯤꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯃꯌꯥꯝ ꯇꯥꯃꯣ ꯕꯤꯔꯣꯡꯒꯜ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤꯀꯣ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯇꯥꯃꯣ ꯕꯤꯔꯣꯡꯒꯜꯁꯦ ꯍꯥꯟꯅ ꯂꯩꯔꯛꯑꯕꯅꯤ ꯁꯤꯗ ꯑꯗꯩ ꯃꯥꯅ ꯑꯩꯅ ꯍꯦꯛ ꯃꯁꯛ ꯈꯪꯉꯛꯄꯗꯒꯤ ꯇꯥꯃꯣ ꯕꯤꯔꯣꯡꯒꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯌꯥꯝꯒꯤ ꯍꯥꯏꯕꯗꯤ ꯃꯩꯇꯩꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯋꯥ ꯅꯠꯇꯕꯗ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯀꯣ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯂꯩꯔꯛꯑꯕꯅꯤ ꯇꯥꯃꯣ ꯕꯤꯔꯣꯡꯒꯜꯅ ꯁꯤꯗ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯇꯕ ꯂꯩꯇ꯭ꯔꯦ ꯃꯤꯅꯤꯁꯇꯔꯗꯩ ꯍꯥꯏꯔꯣ MLA ꯍꯥꯏꯔꯣ ꯑꯃꯗꯒꯤ ꯂꯣꯏꯅ ꯁꯤꯗꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯨꯏꯔꯕ ꯀꯩꯅꯣꯅꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯐꯥꯎꯗ ꯐꯖꯅ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯐꯖꯅ ꯈꯪꯉꯕꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯥꯃꯣ ꯕꯤꯔꯣꯡꯒꯜꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁꯤꯘꯥꯠꯀꯤ ꯃꯔꯝꯗꯗꯤ ꯑꯗꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯀꯨꯞꯅ ꯈꯪꯕꯒꯤ ꯃꯊꯛꯇ ꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯆꯧ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯦ ꯇꯥꯃꯣ ꯕꯤꯔꯣꯡꯒꯜ ꯌꯥꯎꯗꯅꯗꯤ ꯑꯗꯨꯝ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯁꯨꯝ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯁꯨꯝ ꯎꯏꯀꯣ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯒꯦꯔꯥ ꯀꯔꯤꯒꯨꯝꯕ ꯈꯔꯗꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯗꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯔꯇꯤꯀꯜꯆꯔꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯇꯥꯃꯣ ꯕꯤꯔꯣꯡꯒꯜꯁꯦ ꯍꯥꯏꯕꯗꯤ ꯃꯥ ꯅꯤꯡꯁꯤꯡꯗꯕ ꯌꯥꯎꯗꯦ ꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯦ ꯍꯦꯛꯇ ꯆꯠꯂꯝꯗꯥꯏ ꯀꯥꯟꯗꯁꯨ ꯍꯦꯛꯇ ꯇꯥꯃꯣ ꯕꯤꯔꯣꯡꯒꯜꯁꯦ ꯅꯤꯡꯁꯤꯡꯗꯕ ꯌꯥꯎꯗꯦ brother amadam ko pahin dike ꯑꯩꯅ ꯕꯤꯄꯤꯟ ꯀꯨꯃꯥꯔ ꯏꯝꯐꯥꯜ ꯏꯁ ꯈꯨꯔꯥꯏꯗꯒꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏ ꯂꯩ ꯁꯤꯗ 2013ꯗꯒꯤ ꯑꯩ ꯑꯔꯨꯅꯥꯆꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯇꯧꯔꯦ ꯑꯗꯨꯒ ꯄꯥꯁꯤꯘꯥꯠꯇ ꯑꯩꯅ ꯂꯥꯛꯏꯁꯤꯅ 2018 ꯑꯗꯨꯒ ꯆꯍꯤ 3ꯃꯨꯛ ꯁꯨꯖꯜꯂꯦ ꯐꯦꯃꯤꯂꯤ ꯁꯤꯗ ꯂꯣꯏ ꯂꯩ ꯑꯩꯒꯤ ꯑꯉꯥꯡ 2 ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝ ꯂꯩꯔꯦ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯇꯣꯏꯅꯗꯤ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯍꯦꯛ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯗ ꯃꯥꯡꯍꯟꯗ꯭ꯔꯦ sida dum haidi schooling pura lagi ko ki habi ko kaya somda apa aigina Milan Kumar ai Kakching dagini ai sida NPCC na National Project Construction Corporation Limited ke site engineer oi lejawne sida ai se 1.5 years kuma sure sida lejawse lakpo tamda khigi mayam thengna han ba lakpada di tanda boring chu bai tar khangna thingai marakta di mayam leram badagi khoi sida khoi society amaga pullaga mayam awala patana boiraga nuksi chana lemina bai tar amana waras amana mateng pangba any khoi meitai gi boiro ama ero function gumba da pullaga meeting tawba dagi handak leiriba irang simakta khoi mayam punjalaga hai tar angam ba tawraga sum mateng pangba hai tar
ꯁꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯎꯔꯨꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯃꯒꯤꯁꯨ ꯄꯨꯂꯞ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯦꯜꯀꯝ ꯑꯩꯒꯤ ꯃꯤꯡꯅꯀꯣ ꯗꯣꯛꯇꯔ ꯋꯥꯏ ꯗꯤꯁꯀꯣ ꯁꯤꯡ ꯑꯩ ꯏꯁꯥꯃꯛꯅ ꯀꯛꯆꯤꯡꯗꯒꯤꯀꯣ ꯑꯩꯁꯤ ꯁꯤꯗ 2018ꯗ ꯂꯥꯛꯄꯅꯦ ꯄꯥꯁꯤꯘꯥꯠꯇ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯂꯩꯌꯦ ꯁꯤꯗ ꯑꯗꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯐꯣꯔꯦꯁꯇ꯭ꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯝꯐꯥꯜꯒꯤꯀꯣ ꯀꯥꯎ ꯍꯥꯏꯗꯅ ꯑꯃ ꯂꯩꯁꯦ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯐꯣꯔꯦꯁꯇ꯭ꯔꯤꯗ ꯂꯩꯕꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁꯤꯘꯥꯠꯁꯤꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯥꯝ ꯂꯩꯌꯦ ꯑꯇꯣꯞꯄꯁꯨ ꯀꯝꯃꯨꯅꯤꯇꯤ ꯂꯩꯕꯨꯗꯤ ꯂꯩ ꯑꯗꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦꯀꯣ ꯆꯥꯎꯅ ꯑꯃ ꯂꯩꯌꯦ ꯍꯥꯏꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ 2001ꯗ ꯐꯣꯝ ꯇꯧꯕꯅꯦꯕ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯁꯤ ꯄꯥꯄꯨꯝ ꯄꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯀꯣ ꯏꯇꯥꯅꯒꯔꯗ ꯂꯩꯌꯦ ꯑꯗꯣ ꯏꯇꯥꯅꯒꯔꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯆꯍꯤ 90 ꯍꯦꯟꯅ ꯂꯩꯔꯛꯑꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯀꯣ ꯃꯌꯥꯝ ꯂꯩꯌꯦ ꯃꯣꯏꯁꯦ ꯑꯗꯨꯅ ꯑꯍꯟ ꯃꯈꯩꯁꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯏꯁꯇꯔꯟ ꯌꯨꯅꯤꯠ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯇꯔꯟ ꯁꯥꯏꯠꯀꯤ ꯁꯣꯝꯁꯤꯅ ꯏꯁꯇꯔꯟ ꯁꯥꯏꯠ ꯆꯤꯡꯉꯦ ꯏꯇꯥꯅꯒꯔ ꯁꯥꯏꯠꯁꯤꯅ ꯑꯃꯨꯛ ꯋꯦꯁꯇꯔꯟ ꯁꯥꯏꯠ ꯆꯤꯡꯉꯦꯀꯣ ꯑꯁꯨꯃꯥꯏꯅ ꯏꯁꯇꯔꯟ ꯁꯥꯏꯠꯀꯤꯁꯤ ꯑꯍꯟ ꯃꯈꯩꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯏꯁꯇꯔꯟ ꯁꯥꯏꯠꯀꯤꯁꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯃꯦꯝꯕꯔ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯩꯕ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯅꯉꯥꯏ ꯑꯍꯥꯟꯕꯗꯤ ꯃꯆꯥꯏ ꯂꯩꯔꯝꯃꯦꯕ ꯄꯨꯟꯁꯤꯟꯅꯉꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯃꯦꯝꯕꯔ ꯁꯦꯝꯗꯅ ꯑꯗ ꯁꯤꯗ ꯂꯩꯕ ꯐꯝꯃꯤ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯃꯦꯝꯕꯔ ꯉꯥꯛꯇꯅꯦ ꯉꯁꯤ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯏꯁꯇꯔꯟ ꯌꯨꯅꯤꯠꯀꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯤꯅ ꯃꯥ ꯃꯁꯥꯃꯛ ꯄꯦꯇ꯭ꯔꯣꯟ ꯑꯣꯏꯖꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯤꯔ ꯃꯉꯣꯜꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯁꯦꯅꯤꯌꯔ ꯃꯌꯥꯝꯒꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯃꯣꯅ ꯍꯥꯏꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯗꯕ ꯌꯥꯗꯕ ꯑꯍꯟ ꯃꯈꯩꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯩꯗꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯖꯕꯅꯤ ꯁꯣꯁꯥꯏꯇꯤꯒꯤ ꯏꯁꯇꯔꯟ ꯌꯨꯅꯤꯠꯀꯤꯀꯣ ꯑꯗꯒꯤ ꯉꯁꯤ ꯁꯣꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯄꯥꯎꯁꯤ ꯁꯤꯕꯁꯥꯒꯔꯗꯩ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯂꯣꯀꯦꯁꯟ ꯉꯁꯥꯏꯒꯤ ꯅꯝꯁꯥꯏ ꯔꯣꯏꯡꯂꯣꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯥꯅ ꯄꯥꯎꯁꯤ ꯄꯤꯖꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤ ꯏꯁꯇꯔꯟ ꯌꯨꯅꯤꯠꯇ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯃꯌꯥꯝꯁꯤ ꯃꯩꯇꯩ ꯑꯦꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯍꯥꯏꯗꯤ ꯑꯃꯒꯤ ꯃꯇꯦꯡ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯃꯇꯦꯡ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯤꯗ ꯐꯖꯅ ꯂꯩꯌꯦ ꯑꯗꯨꯒ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯔꯟ ꯌꯨꯅꯤꯠꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯑꯔꯥꯎꯟ 150 ꯃꯤ 150ꯒꯨꯝꯕ ꯀꯣ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯂꯥꯄꯊꯔ ꯉꯁꯥꯏꯒꯤ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄꯗꯣ ꯁꯤꯂꯥꯄꯊꯔꯣꯝꯗ ꯑꯁꯣꯝꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯁꯤꯘꯥꯠ ꯌꯥꯎꯔꯦ ꯑꯗꯒꯤ ꯔꯣꯏꯡ ꯌꯥꯎꯔꯦ ꯇꯤꯖꯨ ꯅꯝꯁꯥꯏ ꯀꯣ ꯑꯗꯒꯤ ꯁꯣꯝꯗ ꯕꯁꯥꯔ ꯂꯩ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯁꯣꯝ ꯁꯥꯏꯠ ꯃꯈꯩꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯤ 150ꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅꯤꯛ ꯀꯝ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯐꯟ ꯔꯥꯏꯖꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯂꯞ ꯌꯥꯎꯃꯤꯟꯅꯩꯌꯦ ꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯜꯂꯒ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄꯨꯜꯂꯦ ꯑꯗꯒꯤ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯄꯨꯟꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯂꯩꯔꯤ ꯀꯣ ꯑꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯌꯦꯡꯉꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯁꯤ ꯈꯟꯅꯁꯤꯅꯁꯨ ꯂꯩꯔꯤ ꯐꯤꯕꯝꯁꯦ ꯑꯗꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯟꯁꯤ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣই ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯗꯒꯤ ꯑꯁꯣꯝ ꯑꯍꯟ ꯃꯈꯩꯗꯣ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯗꯣꯅꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ CM ꯐꯟꯗꯁꯨ ꯑꯩꯈꯣꯏ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ CMꯗꯁꯨ ꯑꯩꯈꯣꯏꯅ CM ꯐꯟꯗꯁꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯄꯤꯔꯨꯏꯌꯦ ꯃꯇꯝꯁꯤꯗꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯕꯁꯥꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯇꯥꯖꯔꯤꯁꯦ ꯑꯁꯣꯝꯗꯒꯤ ꯇꯥꯔꯛꯄꯅꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯇ ꯑꯁꯤ ꯎꯈꯥꯃꯥꯇꯤꯗ ꯆꯠꯂꯨꯏꯌꯦ ꯍꯣꯏ ꯃꯥꯅꯦ ꯇꯥꯃꯣ ꯁ꯭ꯌꯥꯝꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦ ꯐꯖꯅ ꯏꯇꯦꯝꯃꯅ ꯐꯖꯅ ꯍꯥꯎꯅꯀꯣ ꯅꯤꯡꯁꯤꯡꯉꯦ ꯑꯗꯣ ꯇꯥꯃꯣ ꯁ꯭ꯌꯥꯝ ꯃꯣꯏ ꯑꯩꯈꯣꯏ ꯎꯅꯖꯔꯦ ꯑꯗꯣ ꯃꯣꯏꯅ ꯑꯁꯣꯝꯗꯗꯤ ꯌꯨꯝ ꯌꯥꯝ ꯇꯥꯗ꯭ꯔꯤ 50-55 ꯁꯤ ꯃꯌꯥ ꯀꯣ
ꯁꯤꯞ ꯁꯥꯒꯔꯗꯗꯤ ꯌꯥꯝ ꯇꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯄꯥꯎꯁꯦ ꯄꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯈꯥꯃꯥꯇꯤꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯔꯟ ꯁꯥꯏꯗꯇ ꯆꯤꯡꯉꯒꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯞꯄ ꯅꯠꯇꯦ ꯎꯈꯥꯃꯥꯇꯤꯁꯤꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯇꯦꯛ ꯈꯔ ꯇꯥꯔ ꯂꯩꯁꯤ ꯇꯥꯕꯗꯤ ꯀꯨꯏꯔꯕ ꯄꯥꯎꯁꯦ ꯑꯗꯨꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯆꯠꯂꯒ ꯌꯦꯡꯕꯁꯤ ꯉꯝꯗꯕꯅꯤꯅ ꯍꯟꯗꯛꯇ ꯌꯦꯡꯖꯔꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝꯁꯤꯗ ꯄꯨꯟꯁꯤꯟꯅꯉꯥꯏ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯁꯣꯝꯗꯁꯨ ꯄꯥꯎꯁꯦ ꯄꯤꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯗꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯟ ꯂꯩꯕꯒꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤ ꯈꯔ ꯂꯦꯞꯄꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯁꯤ ꯍꯥꯏꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯁꯣꯝ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯉꯥꯏꯖꯕꯅꯤ ꯃꯌꯥꯝꯁꯦ ꯀꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯀꯣ ꯑꯩꯈꯣꯏ ꯂꯩꯕꯤꯗꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯉꯥꯏꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯍꯣꯏ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣই ꯃꯌꯥꯝ ꯂꯩꯃꯤꯟꯅꯁꯤ ꯐꯖꯅ ꯑꯗꯒꯤ ꯋꯥ ꯇꯥꯟꯅꯔꯒ ꯀꯩꯀꯩ ꯇꯧꯕ ꯌꯥꯕ ꯑꯩꯈꯣই ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏ ꯃꯔꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯊꯤꯔꯛꯏ ꯌꯦꯡꯉꯨ ꯁꯤꯞ ꯁꯥꯗꯒꯗꯤ ꯁꯤ ꯂꯥꯛꯄꯁꯤ ꯏ ꯃꯔꯤ ꯂꯩꯕꯅꯤꯅ ꯑꯃꯗ ꯑꯣꯏꯔ ꯐꯣꯟ ꯑꯗꯨꯝ ꯐꯥꯎꯅꯔꯛꯑꯦ ꯍꯥꯏꯕ ꯑꯩꯅ ꯁꯤꯞ ꯁꯥꯒ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯃꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤ ꯁꯛ ꯃꯥꯏ ꯈꯪꯅꯗꯅ ꯎꯅꯗ ꯐꯪꯉꯤꯁꯦ ꯃꯁꯤ ꯋꯥꯏꯗ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯤꯡꯅ ꯗꯌꯥꯅꯟꯗ ꯑꯩ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯔꯥꯏꯗꯩꯅꯦ ꯑꯩꯅ ꯁꯤꯗ ꯄꯥꯋꯔ ꯒ꯭ꯔꯤꯗ ꯑꯅ ꯄꯥꯋꯔꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯂꯩ ꯑꯗꯨꯗꯨꯗ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏ ꯂꯩꯖꯕꯅꯤ ꯑꯩ ꯁꯤꯗ 2023ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯖꯣꯏꯟ ꯇꯧꯖꯕꯅꯤ ꯖꯣꯏꯟ ꯇꯧꯕ ꯃꯇꯨꯡꯁꯦ ꯑꯩ ꯁꯤꯗ ꯂꯥꯛꯄꯗ ꯀꯅꯥꯝ ꯈꯪꯅꯗꯦ ꯑꯩ ꯏꯊꯟꯇ ꯂꯥꯛꯑꯦ ꯏꯇꯥꯅꯒꯔꯗꯒꯤ ꯑꯩꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯂꯧꯔꯒ ꯁꯤꯗ ꯗꯥꯏꯔꯦꯛ ꯏꯊꯟꯇ ꯂꯥꯛꯑꯦ ꯕꯁ ꯇꯧꯔꯦ ꯑꯗꯨ ꯁꯤꯗ ꯈꯪꯅꯕ ꯀꯅꯥꯝ ꯑꯩ ꯍꯥꯟꯅ ꯈꯪꯅꯕ ꯀꯅꯥꯝ ꯂꯩꯇꯦ ꯆꯠꯂꯦ ꯏꯁꯥꯒꯤ ꯔꯦꯟꯁꯨ ꯏꯁꯥꯅ ꯊꯤꯖꯔꯦ ꯔꯦꯟꯁꯤꯗ ꯄꯣꯠ ꯆꯩ ꯀꯩ ꯂꯩꯕ ꯏꯁꯥꯅ ꯂꯣꯏ ꯇꯧꯖꯔꯦ ꯑꯗꯨꯗꯨꯒ ꯅꯣꯡꯃ ꯏꯁꯥꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯇꯥꯃꯣ ꯁꯣꯃꯣꯀꯥꯟꯇ ꯑꯃ ꯂꯩ ꯇꯥꯃꯣ ꯑꯃ ꯃꯥꯁꯦ ꯗꯨꯀꯥꯟꯁꯤꯗ ꯊꯦꯡꯅꯕꯅꯤ ꯃꯅꯤꯄꯨꯔꯤ ꯃꯣꯏ ꯏꯇꯩꯃ ꯃꯣꯏ ꯃꯅꯤꯄꯨꯔꯤ ꯉꯥꯡꯕꯁꯤꯗ ꯁꯤꯁꯨ ꯃꯩꯇꯩ ꯂꯩꯕ ꯃꯥꯜꯂꯤ ꯑꯩꯁꯦ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯃꯣꯏꯒꯤ ꯂꯣꯟꯗ ꯃꯅꯤꯄꯨꯔꯤꯅꯤꯅ ꯍꯥꯏꯐꯦꯠ ꯂꯥꯞꯇꯛꯅ ꯇꯥꯕꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯤ ꯈꯪꯉꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯤꯔꯅ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯅꯥꯀꯟꯗ ꯆꯠꯁꯟꯅꯔꯒ ꯍꯥꯏꯐꯦꯠ ꯇꯥꯔꯕ ꯀꯥꯟꯗ ꯇꯥꯊꯣꯛꯄ ꯃꯅꯤꯄꯨꯔꯤ ꯑꯣꯏꯔꯦꯅ ꯑꯗꯨꯒ ꯇꯥꯃꯣꯁꯨ ꯃꯩꯇꯩꯔꯣ ꯈꯣꯠꯄꯔꯣ ꯑꯗꯨꯝ ꯀꯥꯟꯗ ꯅꯪꯁꯨ ꯃꯩꯇꯩꯔꯣ ꯀꯌꯥꯝ ꯁꯤꯗ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯣꯠꯂꯒꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯗꯒꯤ ꯃꯊꯪ ꯇꯥꯃꯣ ꯕꯤꯔꯃꯪꯒꯣꯜ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯇꯥꯃꯣ ꯂꯣꯀꯦꯁꯣꯔ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯊꯪ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯐꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯒꯦꯗꯔꯤꯡ ꯇꯧꯖꯦ ꯈꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯆꯥꯎꯅ ꯂꯩꯔꯝꯕꯁꯤꯗꯤ ꯈꯪꯕ ꯑꯩ ꯑꯍꯥꯟꯕꯗ ꯏꯊꯟꯗ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯣ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯆꯥꯔ ꯊꯦꯡꯅꯕꯁꯦ ꯋꯥꯈꯜꯁꯨ ꯍꯥꯟꯅ ꯏꯊꯟꯗ ꯂꯩꯔꯝꯃꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯖꯗ꯭ꯔꯤ ꯐꯦꯃꯤꯂꯤ ꯈꯨꯔꯥꯏꯗ ꯂꯩ ꯁꯤꯗꯣꯝꯗ ꯁꯤꯗ ꯏꯊꯟꯇ ꯂꯩꯖꯕ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯆꯠꯂꯤ ꯁꯨꯇꯤꯕꯨ ꯐꯪꯉꯗꯤ ꯑꯗꯨꯝ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯥꯡꯍꯟꯗ꯭ꯔꯦ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯏ तो आई मी कॉफी प्रेस कंपाउंड आई 2006 नवंबर से जॉइन तौजब हॉर्टिकल्चर कॉलेज कोई आई फैमिली ले भी सिद लोई लेरे चले मरक मरक अदुम चले युम अदुम तो पोस्टिंग 2006 तगी लाकने जे सिदा लाकदा तमो रोबिन अदई मंगोल सिनी मैम नुक्सिबा इगी इसागी मरी हाय टॉप टॉप पे हाय जे सिना आई ngasi samna हाबदई थोकलै दुजु आई थेगे अदुगा ममसु मम गरे आई पासिगात येंबा कोइबा लाकपा नते हानदैसु इमानावसिंगना कोंग फरिङाइदैसु कोइसे हाबदई चला लोरेना खोइरोमदै क्याम बुला बनाने ngasi khatai distance se kya no kaino phajana khangni sinina wai samaina laptai laga aigi lambi phauga aigi romdagi samaina sangnai chalaga moi lai ta baduga aina nuksidana unaningba aduga kaka khoju handaina silchardagi sida laga kamaina lairamini yom khani yom 30 years mamangdina lairamini sida tana mayam aduga society samain linghalamba isina mayam thengna baje si mayam soidana nuksiyo popiramgani khalle asamaina every form da ta bkhoi maite ke je akhoi masen da loi tas da lairaga नुक्सी चाना खुद सन्नरा लेरगदी अखोइगी सोसाइटी जे अदुगा अखोइ कम्युनिटी जे यामना चेतकनि हेने खल्ले हाय तारे अदुगी नुक्सी बदुगी दमतने ngasi आइनसु लाकपा अदुगा
ꯑꯩꯒꯤ ꯗꯗꯥ ꯑꯅꯤꯗꯨꯅꯁꯨ ꯏꯃꯥꯟꯅꯕꯗꯨꯅ ꯁꯨꯃꯥꯏꯅ ꯄꯨꯕꯤꯔꯛꯄ ꯃꯣꯏꯅ ꯃꯌꯥꯡ ꯑꯣꯏꯔꯒꯁꯨ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯂꯣꯟ ꯉꯥꯡꯉꯒꯁꯨ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯄꯨꯜꯍꯟꯕꯁꯦ ꯃꯣꯏꯁꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯉꯁꯤ ꯁ꯭ꯇꯦ ꯇꯧꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯂꯝꯕꯤꯁꯦ ꯈꯪꯉꯕꯅꯤꯅ ꯑꯗꯨꯒ ꯄꯥꯎꯁꯨ ꯂꯣꯏ ꯐꯥꯎꯅꯔꯕꯅꯤꯅ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯌꯥꯝ ꯁꯝꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯂꯥꯛꯄ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯗꯁꯨ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯒ ꯁꯣꯝꯒ ꯂꯣꯏꯅ ꯑꯦꯗꯥꯞ ꯇꯧꯔꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯒꯤ ꯏꯟ ꯐ꯭ꯌꯨꯆꯔ ꯀꯩꯀꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅꯀꯣ ꯁꯝꯅ ꯍꯥꯏꯔꯕ ꯎꯈꯣꯃꯥꯇꯤꯗꯒ ꯆꯠꯄꯤꯔꯝꯃꯦ ꯍꯥꯏꯁꯦ ꯎꯈꯣꯃꯥꯇꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯁꯦ ꯁꯤꯗ ꯑꯩꯒꯤ ꯕꯣꯕꯣꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯡꯕꯨꯁꯤꯡ ꯉꯥꯛꯇꯅꯦꯕ ꯍꯥꯟꯅ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯆꯥꯎꯔ ꯃꯇꯨꯡꯗꯨꯗ ꯊꯤꯔꯛꯄꯅꯦ ꯑꯗꯨ ꯃꯇꯝꯗꯨꯒꯗꯤ ꯊꯣꯡꯁꯦ ꯂꯩꯔꯝꯗꯦꯕꯀꯣ ꯍꯧꯖꯤꯛꯇꯅꯤ ꯁꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯃꯊꯛꯇ ꯊꯣꯡ ꯂꯩꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯄꯨꯡ 1.5ꯒꯤ ꯑꯩꯈꯣꯏ ꯖꯍꯥꯖ ꯇꯣꯡꯉꯒ ꯂꯥꯟꯕ ꯇꯥꯏ ꯖꯍꯥꯖꯇꯨꯁꯨ ꯌꯥꯝ ꯀꯤꯅ ꯇꯣꯡꯉꯒ ꯑꯗꯨꯃꯥꯏꯅ ꯂꯥꯜꯂꯒ ꯑꯩ ꯃꯔꯤ ꯃꯇꯥ ꯍꯥꯏꯁꯦ ꯊꯦꯡꯅꯈꯤꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯊꯣꯡꯁꯦ ꯂꯩꯕꯗꯩ ꯄꯨꯜꯂꯦ ꯑꯗꯨ ꯈꯨꯟꯗꯨꯒꯁꯨ ꯗꯗꯥ ꯑꯩꯈꯣꯏꯅ ꯌꯧꯕꯤꯔꯝꯃꯦ ꯍꯥꯏ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯝꯅꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯈꯪꯅꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯒꯤ ꯃꯔꯤ ꯁꯨꯃꯥꯏꯅ ꯆꯦꯠꯅ ꯂꯥꯞꯅ ꯇꯥꯔꯁꯨ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣই ꯃꯅꯥꯛꯇ ꯂꯩꯕ ꯂꯣꯏꯅꯃꯛ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅꯤꯡꯕꯒꯤ ꯉꯁꯤ ꯑꯩꯁꯨ ꯌꯧꯖꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯊꯦꯡꯅꯕꯁꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩ ꯕ꯭ꯂꯣꯒꯁꯦ ꯄꯥꯁꯤꯘꯥꯠꯇ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯣꯛꯄꯤꯔꯝꯕ ꯑꯗꯨꯒ ꯉꯥꯏꯕꯤꯔꯝꯕꯒꯤꯗꯃꯛꯇꯅ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯍꯥꯎꯁ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯄꯥꯁꯤꯘꯥꯠꯇ ꯂꯥꯛꯑ ꯍꯥꯟꯅꯗꯤ ꯀꯥꯏ ꯊꯨꯡꯒꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯀꯣꯛ ꯁꯥꯗ꯭ꯔꯦ ꯃꯣꯏꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯄꯨꯕꯤꯔꯤ ꯑꯩꯈꯣꯏ ꯃꯉꯥꯁꯤꯃ ꯂꯩꯅꯕ ꯐꯖꯅ ꯃꯐꯝ ꯁꯤꯟꯕꯤꯈꯔꯦ ꯃꯐꯝꯗꯅꯤ ꯄꯨꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯦ ꯌꯥꯝ ꯁꯤꯅ ꯃꯃꯥꯡꯅꯤꯅ ꯃꯅꯤꯡꯗꯁꯨ ꯁꯣꯝꯗꯒꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯡꯗꯁꯨ ꯁꯤꯗꯒꯤ ꯍꯥꯏꯐꯦꯠꯇꯪ ꯉꯝꯕ꯭ꯔꯦ ꯃꯅꯤꯡꯗꯁꯨ ꯂꯥꯛꯀꯅꯤ ꯃꯅꯤꯡꯗꯁꯨ ꯂꯥꯛꯂꯩ ꯃꯃꯥꯡꯗꯁꯨ ꯂꯥꯛꯂꯩ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯁꯦ ꯃꯌꯥꯏꯗꯒ ꯅꯨꯡꯁꯤꯅ ꯄꯨꯕꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯗꯅꯤ ꯑꯩꯅ ꯃꯁꯤ ꯄꯥꯁꯤꯘꯥꯠ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯌꯥꯝꯁꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤꯁꯦ ꯃꯌꯥꯝ ꯈꯦꯆ꯭ꯔꯤꯁꯨ ꯄꯤꯖꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯦꯆ꯭ꯔꯤꯒꯁꯦ ꯂꯥꯏ ꯀꯠꯄꯒꯤꯀꯣ ꯅꯪ ꯑꯗꯨ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯈꯩꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯀꯥ 2 ꯍꯥꯏꯇꯥꯔꯦꯀꯣ 3 ꯍꯥꯏꯔꯝꯃꯅꯤ 2 ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯔꯦ ꯁꯣꯝꯗ ꯑꯩꯒ ꯄꯨꯁꯤꯟꯅꯨꯒ ꯑꯃ ꯂꯩꯔꯅꯤ ꯀꯥꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯒ ꯁꯣꯝꯗ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯗꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯨꯡꯁꯤꯅ ꯋꯦꯜꯀꯝ ꯇꯧꯕꯤꯕꯗꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯇꯨꯃꯤꯟꯅ ꯄꯤꯒꯦꯀꯣ ꯃꯌꯥꯝ ꯑꯍꯤꯡ ꯑꯃ ꯂꯦꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯇꯩꯊꯣꯛꯑꯦ ꯑꯗꯨꯅ ꯊꯣꯡ ꯅꯨꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯔꯦꯗꯤ ꯑꯣꯏꯔꯦ ꯆꯠꯅꯕ ꯑꯗꯣ ꯆꯠꯇ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯗꯗꯥ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯃꯐꯝ ꯑꯃꯅꯤꯈꯛ ꯀꯣꯏꯔ ꯆꯠꯈꯤꯁꯤ ꯍꯥꯏꯕꯗꯤ ꯂꯥꯛꯄ खितंग फॉर्म मफम फजब उद्रगदी सब्सक्राइबर मैमदसु उतखिसी नतरी कई काननी है हाइबदगी अखोय हुजिक मफमदुदा चत्तै थोई मफमदो यौरकांदा मैमदसु उलक्के अदुगा थैंक यू सो मच अखोयगी पासीघाट की लैरिबा अखोयगी मैतै सोसाइटी चिनेनाव मैमना अगी रूम लैबगी सेनफम अदुगा लोइनना अखोयगी चाबा थपगी एवरीथिंग मखोयना असमायना पुथोकपीरनी हायरे अदुगा अखोयदा लुपाम पिरमगनु हायरे मसिमु नुसिबा हराउबा लैते अदुना ऐ पासीघाट लेहौरिबा इचिनेनाव अखोय मैतै इचिनेनाव मैमबु याम थिने नुसी याम पुतिनाउना अमुका थैंक यू सो मच हानिंगी आइबु सिदा लागा पिबिरिबा हॉस्पिटैलिटी जे अखोय मंगा अमक याम नुगाइना लैजरे अचा थकसु याम हाउनै चारे याम नुगाइना गे लैखरे अदुगिदमतना याम हराउय हाइबा तारे अदुदि ब्रदर इचिनाव मैम अमुक चलुगिगे मथंग लापदा मु थेंगनसिको हम हुजिकना आइगे लोइनेना मैम बसु उत्पा लाइने राणा घाट कौबा हुजिकी ब्रिज से असिगी व्यू ची याम फजै हाय चंगबा हौरे मैम खुफजदि हायदना कानद्रे मैम सु येंगबिउ आइसु येंगदोइने पुन्ने येंगनिसि मैम
ꯃꯌꯥꯝ ꯔꯥꯅꯥꯘꯥꯠ ꯌꯧꯔꯦ ꯃꯣꯏꯅ ꯄꯣꯔꯦꯡꯐꯝꯗ ꯔꯥꯅꯥꯘꯥꯠ ꯍꯥꯏ ꯃꯐꯝ ꯌꯥꯝ ꯊꯤ ꯐꯖꯩ ꯍꯧꯖꯤꯛꯅ ꯄꯨꯇꯨꯅꯨ ꯑꯩꯈꯣꯏ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯤ ꯑꯗꯨꯒ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯃꯌꯥꯝ ꯈꯨꯐꯖ ꯑꯃ ꯕ꯭ꯔꯤꯖ ꯃꯌꯥꯏꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯄꯤꯗꯦ ꯒꯥꯔꯤ ꯈꯥꯝꯕ ꯄꯤꯗꯦ ꯊꯣꯛꯂꯛꯑꯒꯀꯣ ꯊꯣꯡꯁꯤꯗꯒꯤ ꯐꯖꯩ ꯃꯌꯥꯝ ꯏꯪꯁꯨ ꯏꯪꯉꯦ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯛꯅ ꯄꯨꯡ 5:30ꯒꯤ ꯗꯤꯁꯇꯦꯟꯁꯇ ꯑꯩꯐꯥꯎ ꯈꯪꯗꯕꯤꯗ ꯂꯩꯔꯝꯃꯤꯅꯦ ꯁꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒꯗ ꯈꯪꯉꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯐꯖꯅ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯀꯣ ꯂꯩꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯕꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯅꯤꯡꯉꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟꯈꯩ ꯀꯣꯏꯕ ꯂꯥꯛꯑꯝꯗꯕꯁꯦ ꯀꯩꯒꯤꯅꯣꯒ ꯈꯜꯂꯦ ꯍꯧꯖꯤꯛꯇ ꯑꯁꯨꯛ ꯃꯅꯥꯛꯇ ꯑꯁꯨꯃꯥꯏꯅ ꯐꯖꯕ ꯃꯐꯝ ꯂꯩꯔꯝꯃꯒ ꯑꯩꯅ ꯂꯥꯛꯇꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤ ꯊꯤꯔꯨꯕꯒꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯂꯥꯜꯂꯒꯁꯨ ꯈꯔ ꯌꯥꯝ ꯂꯥꯞꯇꯕꯤꯗ ꯃꯅꯥꯛꯇ ꯐꯖ ꯐꯖꯕ ꯃꯐꯝ ꯂꯩ ꯍꯥꯏꯕ ꯈꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ